Hello mayam, indigenous Manipuri foods na mayam o hana magtada taram na okchari ngasidi chicken gi recipe oina yengminarasi. Broiler se thongba yanaba mawongda sem saba loisare. Thongbada changadaba maroi mapang se sida leizare. Maru marang di koi thongna sum haizarage ko. Thongnaba tawrasi. Khang sahanjare. Okadaba changda thau haizarage. Thau munba ngairasi. Thau se mullabanina tejpata hana thadajare. Kabak kabak sudoklaba jira thadajare. Tilau thadajare. Khara otlase. Machu khara olakpa ngaisi ko. Tilau se machu olabani na chanam amu hapcharage. Natang otlase. Chanam su machu olebo ko. Aduna ai hauji gulmris to. Tara mangamuk lauzare aduga roughly kaino tawjare ko khara kabak kabak sudokjare. Adomu hapchinjare. Sigi tanja asida ko yen hap haurasi. Natang otlase ko. Sida champra sumjil haurase. Champra se hapningdaba misina sum skip tawbiro ko. Nitang okhaijage. Natang makum kumjilaga thamse. Makum hangdoga amtang check tawsiko. Chanam mapumdo thadajare. Singa subasu hapchinjare. Aigi se broiler se kg ani makhai khara helebo ko. Adugi changda thumse hapcharage. Khamen sinbasu hapchinjar horage. Samarasu hapchinjare. Amtang okhaige ko. Aigi sanga thongbas ayamba sigi wagi khabai se koi da khar semaga layebo ko. Ado sum seasonase yam nungai. Mayamna so aigi sanga thongbagi video ayamba da sum uramgani ko. Haujikti amuk makum kupsilaga thamasi ko mahi se khara makai kang thaba ngaisi. Mai di haurakpadagi hauna high flame da thamjai ko mayam. Makum hangdogam tang check tawthoksi ko. Tang saugairaga yengse. Makum se haujikti kupchararoi hangdoga sum sauhanjar. Mahisu yam kang thare. Alu hapchinjarage. Mirchi powder se chamas achobam laujare. Maru marang hapchinjare. Spoon amaga tangkhai hapjare. Morok su hapchinjare. Spoon achobani hapjare ko. Chicken masala do chamas tangkhai ma hapjare. Jeera powder su spoon tangkhai ma hape.
ꯐꯖꯅ ꯑꯝꯇ ꯑꯣꯠꯂꯁꯤꯀꯣ ꯃꯆꯨꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯁ꯭ꯄꯨꯟ ꯑꯆꯧꯕ 1.5 ꯍꯥꯞꯆꯔꯦ ꯑꯝꯇꯪ ꯑꯣꯠꯆꯒꯦꯀꯣ ꯉꯥꯛꯇꯪꯒ ꯉꯧꯈꯤꯁꯦ ꯏꯁꯤꯡ ꯀꯞ ꯇꯪꯈꯥꯏꯃꯨꯛ ꯍꯥꯞꯆꯒꯦ ꯉꯥꯛꯇꯪ ꯉꯧꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯃꯨꯛꯇꯪ ꯁꯧꯒꯥꯏꯖꯒꯦ ꯁꯤꯒꯤ ꯏꯁꯤꯡ ꯈꯔꯁꯦ ꯀꯪꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯧꯔꯁꯤ ꯉꯥꯛꯇꯪ ꯀꯨꯞꯆꯒꯦ ꯍꯧꯖꯤꯛꯇꯤ ꯃꯍꯤ ꯌꯥꯝꯗ꯭ꯔꯕꯅꯤꯅꯀꯣ ꯃꯔꯛ ꯃꯔꯛꯇ ꯆꯦꯛ ꯇꯧꯁꯦ ꯑꯗꯨꯒ ꯈꯔ ꯈꯔ ꯁꯧꯒꯥꯏꯁꯦꯕ ꯁꯨꯃꯥꯏꯅ ꯀꯥꯁꯤꯟꯗꯅꯕ ꯀꯨꯞꯁꯤꯜꯂꯁꯤ ꯃꯍꯤ ꯀꯪꯁꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯤ ꯍꯥꯞꯄꯒ ꯁꯧꯍꯜꯂꯁꯤꯀꯣ ꯑꯣꯠꯈꯥꯏꯔꯒ ꯑꯝꯇꯪ ꯃꯍꯤꯒꯤ ꯆꯥꯡꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯈꯤꯇꯪꯒ ꯍꯥꯞꯆꯈꯤꯒꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯁꯧꯍꯟꯖꯔꯒꯦ ꯃꯔꯛ ꯃꯔꯛꯇ ꯆꯦꯛ ꯑꯁꯨꯝ ꯇꯧꯁꯤ ꯐꯅ ꯀꯨꯏꯅ ꯁꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯝꯇ ꯆꯦꯛ ꯇꯧꯃꯤꯟꯅꯁꯤ ꯃꯍꯤꯁꯦ ꯈꯔꯒ ꯀꯪꯊꯍꯟꯖꯈꯤꯒꯦꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯍꯤ ꯆꯥꯡꯗ ꯁꯨꯝ ꯊꯝꯕꯤꯌꯨ ꯃꯍꯤ ꯆꯥꯕ ꯄꯥꯝꯕ ꯃꯤꯁꯨ ꯂꯩꯀꯣ ꯑꯩꯒꯤꯗꯤ ꯈꯔ ꯀꯪꯊꯍꯟꯖꯒꯦ ꯃꯍꯤꯁꯨ ꯐꯅꯌꯥꯝ ꯀꯪꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯔꯣꯏꯕꯒꯤ ꯃꯁꯥꯂꯥ ꯀꯩꯀꯩ ꯆꯥꯏꯔꯒ ꯊꯥꯡꯗꯅꯕ ꯇꯧꯔꯒꯦꯀꯣ ꯒꯔꯝ ꯃꯁꯥꯂꯥ ꯆꯥꯏꯁꯤꯟꯖꯔꯦ ꯃꯤꯠ ꯃꯁꯥꯂꯥꯁꯨ ꯆꯥꯏꯁꯤꯟꯖꯔꯦ ꯐꯗꯤꯒꯣꯝꯒ ꯁꯥ ꯃꯔꯣꯏꯒ ꯆꯥꯏꯁꯤꯟꯖꯔꯦ ꯁꯤꯁꯦ ꯁꯤꯡ ꯃꯅꯥꯗꯨꯅꯦꯕꯀꯣ ꯑꯩꯅ ꯃꯄꯨꯟ ꯃꯆꯥ 3 ꯊꯣꯛꯅ ꯄꯨꯟꯖꯔꯦꯕꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯆꯅꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯃꯩ ꯃꯨꯊꯠꯆꯔꯒꯦ ꯑꯝꯇꯪ ꯑꯣꯠꯄꯤꯔꯁꯦꯀꯣ ꯐꯖꯅ ꯑꯣꯠꯄꯤꯔꯁꯦ ꯁꯤꯡ ꯃꯅꯥ ꯁꯨꯃꯥꯏꯅ ꯂꯣꯏꯕ ꯀꯥꯟꯗ ꯍꯥꯞꯄꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯏꯟꯁꯥꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯨꯝꯁꯦ ꯃꯤꯅꯤꯠ 2 ꯅꯠꯇ꯭ꯔꯒ 5 ꯐꯥꯎ ꯑꯝꯇꯪ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯁꯤꯀꯣ ꯑꯗꯨꯒ ꯄ꯭ꯂꯦꯇꯤꯡ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯃꯌꯥꯝꯅ ꯔꯦꯁꯤꯄꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝꯅ ꯊꯣꯡꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯒꯗꯤ ꯁꯨꯝ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣꯀꯣ ꯃꯅꯝꯁꯨ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯁꯤꯡ ꯃꯅꯥ ꯍꯥꯞꯄꯗꯣ ꯑꯗꯨꯅꯁꯨ ꯍꯦꯜꯂꯦꯕꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯒꯤ ꯆꯤꯛꯀꯟ ꯔꯦꯁꯤꯄꯤ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯚ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ